Friends मैम ngasi gi oina hoi Middle East gi lakho pau singi marakta hoi gi Jordan da laiba US ki army base samda Iran gi misal attack te gi US gi F-35 fighter jet se ahum kapthakhre adu destroy tawkhre ba gi pau doma leire aduga tasengba gi masi gi fighter jet se war gi oina haju phawda khwaidi gi advanced oiba adugumba fighter jet amani hena sum prithvi gi hoi gi defense expert sing adu maina phongdo iba wafamni aduga masi gi fighter jet se kapthakhi ba se masi gi maram si kai no har kanda Iran gi side gi phongdo ki ba se Jordan gi mafum khara da hanna leram daba mafum khara Jordan the military gi base khara anu was hagalapa thengnare aduna makhoida attack tawroktingaida Iran have se makhoida attack tawroktingaida preemptive strike oina dumaina strike tawbune attack tawbune aduga makhoi thuaibune haba wafam dum phongdokhre ko aduga masigi khut halakpada hoi US gi side gi Iran da khut halakpada hoi Iran gi mafum khara du makhoi IRGC gi member ahum sikre haba gi pawdu su different international media sing da palle ko aduga atopa amana hojik lerise khoi Gaza gi side lerise na ngasi gi oina so Israel gi side gi attack tawra matungda Gaza manungda angang yawna miyo khara sibagi pawduma media sing da pandare aduga another yam important oiba news amana koina mayamna thajaroi da bai tare koi amna masi chimadi akoina koina thajaroi da poni 2023 gi October se masidagi ni komaroi na Hamas ka Israel ga war hau gi se adu tasena masi gi war se haura matung dagi koi October gi 2023 dagi na 2025 se asi phawbada koi gi India dagi Israel da lan ga mari leindana khuchu khulai kayama India government na ya piraga dumaina Israel da yon thoklami habagi pauso Amnesty International ngasi phongdokre ko aduga masi pauso ji wa launare prithvi pumba da habadi India si mayam na khalam basina masi neutral da laibini ani makta lan si khamjin bagi maung da khalam bane adubo Amnesty International ngasi phongdok khibagi matung ina makhoi harisi India sarkar na ya piraga ko Indian gi defense company singa mari leindana hariba company singsi through da Israel da gi tongan ba machine gun adagi drone gi parts sing aduga maro ena samna ha kanda Israel na Gaza de attack tawrise masi de sinari ba masi gi khuju khulai sing je masi gi parts si phana yamna lising ani hen ba shipment hen ko shipment 2000 hen ba India na Israel da yon thoklami ha gi pawdu haji phongdokre masi gi update chudum mayam da lakhane aduga next ki update masi mayam da share tawjarake